Loyalam E-PAO tabiriba khudingmapu Hidram Susmitana numidangi pau pizari ahanbada maruoiba headline. Bom Nongmei Yaona Akanba Maongda Khut Thoknabada Kuki Militant Taramari amadi CRPF personnel ama laikidre. Highway ban amadi blockade na maram oiraga miyoi kaya kokta khut hapnare. Kuki zo MLA singna Chief Minister na irang asigi mastermind ni haina phongdorakli. Pau sandok na pizari. Bom Nongmei Yaona Akanba Maongda Khut Thoknabada Kuki Militant Taramari amadi CRPF personnel ama laikidre. Kuki narco terrorist singna Jiribamgi mafam kayada landarakpadagi makha chatharakpa oina ngasi nungthil Jiribamgi Borobekra police station da Kuki singna landarakpaga loinana Borobekra sub division gi mayol ama oiriba Zakurador Karong hairaga khangnariba mafam aduda leiba dukan sing mei tharam lei maduda CRPF amadi Central Force singna handuna khut thoknabagi thodokta CRPF personnel ama Sire loinana maitei micham manga thiba khangdana leri Khut thoknabagi thodok asi makha chatharakpa oina ngasi nungthil pung ahum kharak helakpa aduda Jadura Korgi Vegra police station Maongda phongno tholokiba Kuki militant singa CRPF ka khut thoknabada CRPF ani soklei Kuki militant taramari rom hatkhrei thegna phangba paugi matung inna thiba khangdana leriba micham manga gi manungda ahum di phangba ngamkhibaga loinana ani amadi mphang khangdri Highway ban amadi blockade amaram oiraga miyoi kaya kokta khut hapnare. National Highway da hauzik chathariba ban amadi blockade asina maram oiraga lamdam sida yen nganu na chingba loiduna senthok lambi oiriba miyoi kaya kokta khut hapnare haina Manipur Poultry Development Association gi maikaidagi phongdorakli. Ngasi Manipur Press Club ki Thangjing Hall pangthokiba paumi singa unaba amada association asigi secretary Chongtham Durbatara khabana hai tongan ba isu kayana maram oiraga hauzik Imphal Dimapur lambi thingduna lambi asida pochai puba gari chathok chasin tawba yaroi haina SOPO amadi Naga People's Organization na chathariba ban asi maram oiraga sa nga amadi yen nganu na chingba loiduna farm tawriba lamdam sigi farmer Kayagi wana loizariba sanga sing asigi machinjak phangdabagi achoba awaba amma mayoknari thoidokna Manipur Poultry Development Association gi manung chana chawrakna yen nganu loiba farmer chani rom chawna chaitheng phangle amaromda hauzik paliba lengak asigi matau asinasu leita apikpa senfam kharadagi hauraga yamna wana masagi senthok lambi thizaba oina yen nganu loizariba farmer singi pukning wakhal hanthanaba machak amasu ohelei lenga ki thabak tawdrabasu yumda lanai sinfam ama oina thabak si tawraga nungai yaphaba punsi amagi asa tawjariba miyoi kayagi ningba kahen batanatana thamoishu aduki matik sokhale hainasu mahakna makhatana phongdoki Kuki zo MLA singna Chief Minister na irang asigi mastermind ni haina phongdorakli Manipur gi Chief Minister N Viren Singha asi thokliba irang asigi mastermind ni mahakna Kuki zo miyambu tampaki saruk singdagi kangluk ki oina muthatnaba ngasi phawba hotnari haina Kuki zo MLA taragi apunba cherol amana hari MLA tarana khudyek piba cherol asida Supreme Court ta tha asigi nipan da chathakiba hearing amada Solicitor General of India na Manipur da santi puraknaba amadi hauzik wariba yengthinabagi phibam asi hantahanabagi damak Chief Minister N Viren Singha na Kuki zo MLA taraga mipam pangthokre haina phongdokiba adu mapung phana aranba amasung Supreme Court pu lana lamjingnaba hotnabani hari Mamang chahigi Englising ani kulhumdogi me ohumdagi chathari luiba irang asidagi hauraga Kuki jo MLA tarana ngasi forward Chief Minister N Viren Singha ga mifam amata pangthokpa leitri makhatana matungda mahaka unaroi haina su phongdorakli Kuki narco terrorist singna bom yauna mafam kayada landarakri Haukiba tangma panda watha lambi Santipurda nupi amalau suringeda Kuki narco terrorist na nomina kaptuna hat khraba matung ngasi ayuk Dampi Reserve Forest Range gi Kuki terrorist na Saiton gi area da bom amadi Nongmei round kaya kapsinduna amuka attack chatharakre Maitei khul ngakpa ama makhwangda Nongmei na panbadagi soklei Maitei khul sing tamna Nongmei kapsilakpagi thodok asi ngasi ayuk anganba chawrakna pung 3 minute 10 rom tarakpa adwaida haurakhibani
Kuki singna chatharakibba attack adugi paukhum oina khulngakpa singnasu handuna nongmai round kaya kapki hari. Thokdok thokpongdagi phangba paugi matung ina Kuki terrorist singna attack chatharakiba adu Phagok Chau Ikhai police station na konba Saiton Militant Popi Muslim Lekaidagi Khuga Thorel Lantholaga leiba Tampi Reserve Forest ki range gi Chingsang Pareng dagini. Chingsang Pareng asida Kuki terrorist singi bunker matik chana lei hari. Hariba bunker sing asidagi attack asi chatharakibani. Nongmei kapagi pau adu hek phangbaga Bishnupur District Police amadi commando gi team sing mafam adu da changsingkhe. Kuki kulai paiba singna chatharakiba attack aduna maram oiraga Saiton Litan Popi Muslim Lekai da leiramba miyam lanjena khrei. Yumda sa yokpa sanga amadi nganu yen kaya safagadaba mafam singda hondok pa hona khrei. Haujiksu Kuki kulai paiba singna bomb Amasung Nongmei kapsilakpa lab 3. Amaromda Yangang Popi Santi Khongbagi labukta lawyeba chatkiba khunja singda Kuki kulai paiba singna attack chatharakpadagi khunja amat Nongmei na panduna soklei. Thodok aduda soklaba miyoi adudi New Kendagi Kanso Moram Chahi Kuntrani Toy Kawi. Mahak Hausi Yangang Popi PhD da Pukatuna Laikana Krim. Thodok Topom dagi press na phangba paugi matung inna ngasi ayuk pung nipan khara helakpa adwaida Yangang Popi mathakta New Kengi khunja taret labukta law shiyai bachakhi. Makhoi taret na law yai na ba thorang tawringai da Yangang Popi chingkhong lom dagi Kuki terrorist na khanghaudana Nongmei round kaya kapsilakhi. Kuki terrorist na khanghaudana chatarkiba attack adudagi masa hingaunaba miyoi ahum amadi chentorakhi. Chentorapa nangaudaba miyoi mari aduna mathai hingaunaba paktharaga lehauki. Tungda BSF amadi State Force ki personnel changsinduna makhoi mari adu puthoraki. Ngasigi law yaiba aduda yauriba khunja tare mak tangkhul phuruki miyoi ngaktani. Thodok asiga mari lenana police case ama register tawkhrei. Thodok aduga mari lenana law yaiba yauba khunja amana hai. Law yaiba loshilak lamdai adu ayuki pung mapan makhairop taba aduaida Kuki khulai paiba sing aduna khanghaudana Nongmei round kaya kapsilakibani. Mafam asida ngasi law yaigani haibasi law mapuna mangjongna security personnel singda pau pikhibasu lei haiki. Nakal amaromda Imphal East District ki Yangang Popi police station na konba Thamna Popi maning uyok ching mathaktagi Kuki khulai paiba singna tampak tamna bomb amadi Nongmei round kaya kaptharaktuna attack chatharakhrei. Thodok asigi matangda pauche asina phangba paugi matung inna Nongmei amadi bomb kaptharaktuna attack chatharakibagi thodok adu ngarang numidang pung 8:30 rom taba adwaidagi haurakibani. Attack adu numidangi pung 10:55 rom taba adwai phawba chatharaki hari. Kuki terrorist singe attack aduna asok apan misimina thokidrabasu yum kharadi Nongmei na panduna akai atoi thoki hari. Kuki singi pandamsi parliamenta Manipur irang leire haiba utpa yanabani haina kanglei palna phongdorakli. Matam khara tangdu leitaba phibamda hanchilakpa maluraga ikhang khanghaudana Kuki militant singna lamlai kendragi manung chaliba Thamna Popi Sana Sabi Yangang Popi Santi Khongbal Sabungko Khunauda Maikei Kayadagi landarakliba asi India gi ningtham Parliament sessionda Manipur asi irang leire haiba utpai yanaba chathaba thawoni haina political activist sapamsa kanglei palna phongdokrei. Mahakna makha taraduna matam khara tangdu leitana leiruraga ikhang khanghaudana Kuki singna landarakliba asina Kuki singi target asi India gi parliament session da Manipur asi santi leitri irang leiri haiba utpai yanabani. Manipur gi oiriba phibam asina maram oiraga akiba kayaga loinana law uraba matung lawlokpa honarapaki chiraba matam wanaringai tanfam asida Akanba Maongda landarakpa haibasi yamna miyoibagi wakhal chendaba thawong amani haibada haimanba thokloi. Adubu lengaki maikadagi karigumba makhal amatagi mateng phangdrabasu red zone oiriba khul asidi Kuki singi makhutagi kandaba yade. Maram asina ayuk nunthilda mana ngamnaba thabak chatnarurabasu khul asigi awaba taraba khunja sing khul asing ngaktaba yadabanina numidangi chak asidi mahaka punna thonglaga punna chaminaragani. Khul ngakpa lakpa singi oinasu mafam asida punna chak singani. Red zone area da leriba sing hiram amatada atatai tahanba chara helanba tawaloi. Thamna Popi Sana Sabi khulgi miyamnasu ninghanaba leganu. Lenga ki maikadagi awaba taraba khunja singi karimata yenglaktrabasu khul asidi Kuki militant sindagi akhoi mayam punna hotnaduna kalhausi. Hayengdagi hauraga hangdokadoriba miyamgi chakhum asisu demand gi matung inna migi masing hengalaklabati ahanbagi oina
Miyoi chamagi thamlipa pandam asidagi masing hengalakani. Masida miyam mateng pangnaduna miyamgidamak puna lepminasi haiki. Mizoramgi Chief Ministergi mathakta aingi thabak laukhatnaba taksingkhre. Mizoramgi Chief Minister Laldu Homana USA da haukiba September 2 amasung marida wangangkiba aduga mari lenana aingi oiba khongthang laukhanaba Federation of Haumi Bisnupur District Masalo Shangna Manipurgi Governor Chief Minister amasung Manipur Police wakache pisangkhre hari. Federation of Haumi Bisnupur Masalo Shangi Convener gi Cherol Amada haukiba September 2 amasung marida Mizoramgi Chief Minister Laldu Homana USA gi Maryland amasung Indianapolis ta mathang shitna wangangbada India gi National Integrity Sokpa amasung manung hanjina yengbada Manipur gi Territorial Integrity Sokpa yaba wafam yawbana Mahaki mathakta ot taking gi ahum suba schedule ngaktaba amasung Indian Constitution of India gi mayokta thabak tawbigi damak Bharatiya Nya Sahita VNS ki tongan ba section singi makhada ain gi oiba thabak sing lokhat pinaba wakat cherol pising ki bani hari BNS ki section sing adudi section 147 section 148 section 45 section 46 section 47 section 48 section 152 section 153 section 154 section 192 section 196 amasung section 197 Kuki MLA sing unaduna santi thamnaba hotnari haiba wafam aranbani haina Kuki zo MLA tarana phongdorakli Kuki zo MLA tarana khudyek piba cherol amagi matung ina Solicitor General of India na November 9 da Supreme Court ta submit tawkiba affidavit amada Manipur gi Chief Minister N Virena Kuki zo gi MLA tarabu mifam pangthoktuna Manipur da santi hanjal hanaba hotnari haiba wafam adu aranba yumpham yawdaba wafam ni haina yaningdaba phongdorakli Saitu SCG MLA Haukolet Kipken, Kampopi SCG Nemcha Kipken, Saikot SCG Paunlilal Haukip, Henglep SCG Letjamang Haukip, Saikul SCG Kemnio Haukip, Hangshing, Tenopal SCG Letpau Haukip, Tipaimuk SCG, Nursanglur Sanate, Juchampur SCG LM Khoti, Singhat SCG Chinlungtang Amadi, Thanglen SCG Bungzagin Valte na Punap Khudyek Piduna Thadorokpa, Apun Bacherolda Solicitor General na Supreme Court Tapikibo Warol Adu Aranba Amadi, Court Pulana Lamjing Bagi Thawongni. Englising ani kulhomjoy gi me ahumdugi matungdagi Kuki zo MLA tarana Manipur gi Chief Minister unadura wari sana kiba leite mahakna unadaba thorang tobasu leite maramdi Manipur da thokliba irang asigi makok sanariba miyoi asi Chief Minister N Viren oiba Imphal dagi Kuki zo miyam sing tanthopa asida chenaba misak ama oibana mahaka unaningbagi apamba MLA tarada leite Khwaidagi inong nongna November tarata Jongsangkim Mar haiba nupi ama tamthina hatlamki mapangal yawjadaba mara leitaba nupi amabu hatokhibagi thawong asi yaningde Central Security Force matik chana leina mara leitraba mar nupi asi tamthina hatkibani matang asida Solicitor General na unprofessional oiba Maongda Supreme Court ta ngangsakhiba kaya adubusu condemn tawba phonglokli Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Maunaha ama thori yalaga siramlei Sekmai Police Station gi manung chanwa awang Sekmai New Market ta Maunaha ama yusangda thori yalaga siramle hari Leki drabi adugi mamingna nongthongbam ongbi mani lema devi chahi kuntaruk mapuroiba nongthongbam Dani Maitei kawi Awang Sekmai New Market tagini. Phammu hairaga phamba lepu hairaga lepa kaidongnungda izat laina hingba ngamloi haina bimol akoijamna phongdorakli. Chinda chahi lising ani henbagi puwari leiba ningtamna palak patlamdamni haina lauraga mina phammu hairaga phamba aduga lepu hairaga lepana kaidongnungda izat laina hingba khak ngamloi haina Lok Sabha gi MP Dr. Bimol akoijamna phongdokhrei. Wafam asi New Development Organization Singjamai NDOS na sinduna Chingjamai oinam thingeda leiba social worker oinam Roman gi yumda ngasi pangthokiba Nongmei gi oiba interaction program amada mahakna phongdokhibani Bimol akoijamna hai lenga pairiba sing asi mabuk jail sengde makhoina masagi tawpham thopam athau adu thauna leina tawdabana maram oiraga ngasi Manipur miyam asi ka hena awaba mayoknaribani Miyam gi muhut orebesing asi piba pham nate ningthau nate lengak haibasi miyam gi ni haiba khangminasi loinana miyam su mikhal matam lapaga
ꯁꯦꯜ ꯈꯔꯗ ꯍꯦꯛꯇ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯁꯤ ꯃꯤꯌꯥꯝꯅ ꯃꯥꯏꯊꯣꯡ ꯑꯅꯤ ꯍꯦꯛ ꯂꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯗꯨꯃꯛ ꯄꯠꯇꯨꯅ ꯂꯩꯈꯤꯒꯅꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯪꯖꯤꯟꯒꯗꯕ ꯅꯠꯇꯦ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤꯗ ꯊꯧꯅꯥ ꯂꯩꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯊꯠꯅꯕꯒꯤ ꯐꯤꯚꯝ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯃꯦꯒꯦꯅ ꯐꯣꯡꯗꯣꯔꯛꯂꯤ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃ ꯑꯦꯂꯥꯏꯁ ꯃꯦꯒꯦꯅ ꯍꯥꯏꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯊꯠꯅꯕꯒꯤ ꯐꯤꯚꯝ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯌꯥꯟꯕ NK ꯁꯅꯥꯖꯥꯎꯕꯒꯤ 19 ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ NK ꯁꯅꯥꯖꯥꯎꯕ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯌꯥꯟꯕ ꯁꯅꯥꯖꯥꯎꯕ ꯅꯤꯡꯁꯤꯡ ꯊꯧꯄꯥꯡ ꯂꯨꯞꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯃꯍꯥꯛꯅ NK ꯁꯅꯥꯖꯥꯎꯕ ꯈꯪꯈꯤꯕ ꯃꯇꯝ ꯑꯗꯨ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯌꯥꯑꯣꯂꯣꯏ ꯑꯃ ꯑꯣꯏꯅꯅꯤ ꯃꯇꯝ ꯑꯃꯗ ꯂꯝꯌꯥꯟꯕ ꯑꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯈꯣꯡꯂꯣꯏꯁꯤꯡꯕꯨ ꯊꯧꯅꯥ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯤꯕ ꯉꯝꯕ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯈꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯥꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ NK ꯁꯅꯥꯖꯥꯎꯕꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯊꯣꯏꯗꯣꯛꯅ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯋꯥꯠꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯗꯕ ꯅꯠꯇꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯆꯨꯡꯁꯤꯟꯅꯗꯨꯅ ꯆꯞ ꯃꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯑꯗꯨꯃꯛꯄꯨ ꯅꯣꯡꯃꯩ ꯃꯈꯣꯜ ꯂꯦꯞꯈꯤꯕꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯊꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯨ ꯆꯠꯊꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯕ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯄꯥꯜ ꯇꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯁꯛꯇꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯅꯤ ꯍꯥꯏꯈꯤ ꯌꯨꯍꯦꯟꯕꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯒꯦꯝꯁ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯊ ꯁꯔꯚꯤꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯅ ꯁꯤꯟꯗꯨꯅ ꯖꯝꯃꯨꯗ ꯆꯠꯊꯔꯤꯕ 69 ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ ꯑꯟꯗꯔ 17 ꯕꯣꯏꯁ ꯖꯨꯗꯣ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯒꯣꯜꯗ ꯃꯦꯗꯜ ꯑꯣꯏꯅ ꯌꯨꯝꯅꯥꯝ ꯌꯨꯍꯦꯟꯕꯅ ꯐꯪꯈ꯭ꯔꯦ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯥꯟꯅꯈꯤꯕ KG 60ꯒꯤ ꯐꯥꯏꯅꯦꯜꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯥꯝ ꯌꯨꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯅꯕ ꯂꯝꯕꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯉꯝꯈꯤ ꯆꯠꯊꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯈ꯭ꯔꯕ ꯌꯨꯝꯅꯥꯝ ꯌꯨꯍꯦꯟꯕ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗꯒꯤ KG 50ꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯔꯤꯁꯤ KG 55ꯗ ꯑꯅꯥꯎ KG 63ꯗ ꯗꯦꯕꯤꯠ KG 68ꯗ ꯖꯣꯏꯁꯟ KG 34ꯗ ꯕ꯭ꯔꯦꯅꯤ KG 60ꯗ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯃꯗꯤ KG 60ꯒꯤ ꯃꯊꯛꯇ ꯚꯤꯂꯦꯛꯁꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯇꯤꯝ ꯀꯣꯆ ꯑꯣꯏꯅ ꯁꯨꯔꯖꯤꯠ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔ ꯑꯣꯏꯅ K ꯚꯥꯖꯨꯔꯤ ꯗꯦꯕꯤ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯕꯣꯝ ꯅꯣꯡꯃꯩ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 13 ꯑꯃꯗꯤ CRPF ꯄꯔꯁꯅꯦꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯋꯦ ꯕꯟ ꯑꯃꯗꯤ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ ꯀꯨꯀꯤꯖꯣ MLAꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ